ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯤꯇꯩ ꯃꯌꯦꯛꯀꯤ ꯂꯣꯟ ꯑꯁꯤꯒꯤ ꯃꯌꯦꯛ ꯑꯁꯤ ꯍꯥꯟꯅꯅ ꯕꯦꯡꯒꯣꯂꯤꯅ ꯃꯌꯦꯛꯅ ꯏꯔꯝꯕ ꯑꯣꯏꯕꯅ ꯉꯁꯤꯗꯤ ꯏꯅꯧ ꯅꯧꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯇꯉꯥꯏꯐꯗꯅ ꯃꯤꯇꯩ ꯃꯌꯦꯛ ꯑꯁꯤ ꯃꯍꯨꯠ ꯁꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯃꯅꯤꯄꯨꯔꯗ ꯂꯧꯔꯛꯄꯁꯤ ꯆꯍꯤ 18-19 ꯁꯨꯖꯜꯂꯛꯑꯦ꯫ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗꯗꯤ ꯃꯤꯇꯩ ꯃꯌꯦꯛꯁꯤ ꯌꯥꯝ ꯃꯄꯨꯡ ꯐꯥꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯥꯝꯗ ꯂꯣꯏꯁꯤꯜꯂꯛꯑꯦ, ꯑꯗꯨꯒ ꯃꯊꯪꯗ ꯇ꯭ꯔꯤꯄꯨꯔꯥꯗꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯤꯂꯥꯟ ꯂꯥꯛꯆꯔꯤꯕꯁꯦ꯫ ꯉꯁꯤꯒꯤ ꯇꯥꯝꯂꯕ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯕꯤꯔꯤꯕ ꯑꯩꯒꯤ ꯏꯒꯤ ꯃꯔꯤ ꯑꯣꯏꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩꯅ ꯉꯁꯤꯒꯤ ꯃꯤꯡꯗꯤ ꯈꯪꯖꯗ꯭ꯔꯦ, ꯃꯔꯨꯑꯣꯏꯕ ꯐꯝꯐꯝ ꯐꯝꯕꯤꯔꯤꯕ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯑꯍꯜ ꯑꯍꯨꯝꯕꯨꯁꯨ ꯑꯩꯅ ꯑꯍꯥꯟꯕ ꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯣꯏꯅꯅ ꯄꯨꯛꯅꯤꯡꯖꯔꯤ꯫ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯄꯨꯊꯤꯕ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯊꯧ ꯄꯨꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯂꯣꯅꯣꯕꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯊꯝꯖꯔꯤ, ꯅꯣꯛꯆꯔꯤ꯫ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯤꯂꯥꯟꯒꯤ ꯂꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯑꯍꯥꯟꯕꯗ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯃꯤꯇꯩ ꯃꯌꯦꯛ ꯇꯝꯕꯒꯤꯗꯃꯛꯇ ꯃꯤꯇꯩ ꯃꯌꯦꯛ ꯈꯪꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯂꯥꯛꯄꯤꯔꯤꯕ ꯑꯩꯒꯤ ꯏꯆꯟꯁꯤꯡ, ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ, ꯂꯝꯗꯝ ꯑꯁꯤꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯀꯣꯛꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯃꯤꯇꯩ ꯃꯌꯦꯛꯁꯤ ꯇꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯒꯗꯣꯏꯁꯦ꯫ ꯑꯩꯈꯣꯏꯅ ꯃꯤꯇꯩ ꯃꯌꯦꯛ ꯑꯁꯤ ꯇꯉꯥꯏꯐꯗꯅ ꯇꯝꯗꯕ ꯌꯥꯗꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯥꯛꯑꯦ꯫ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛꯁꯤ ꯃꯨꯠꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯃꯤꯇꯩ ꯃꯌꯦꯛꯅ ꯃꯍꯨꯠ ꯁꯤꯜꯂꯕꯅꯤ꯫ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯁꯤꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯗꯅ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ, ꯑꯁꯥꯝꯗ ꯁꯨꯃꯥꯏꯅ ꯕꯦꯡꯒꯣꯂꯤꯁꯤ ꯁꯤꯖꯤꯟꯅꯔꯛꯇ꯭ꯔꯕꯅꯤ나 ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯃꯤꯇꯩ ꯃꯌꯦꯛꯁꯤ ꯇꯉꯥꯏꯐꯗꯅ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯣꯏꯗꯅ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯇꯥꯟꯖꯥꯗꯨꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ꯫ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯃꯥꯏꯅ ꯂꯥꯛꯈꯤꯒꯦꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯊꯤꯕ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯦ ꯃꯁꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ, ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯂꯦꯡꯒ꯭ꯋꯦꯖ ꯄ꯭ꯂꯥꯅꯤꯡ ꯑꯦꯟ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟ, ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯊꯤꯕ ꯀꯜꯆꯔꯦꯜ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯁꯤꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ, ꯗꯔꯈꯥꯁ ꯑꯃ ꯊꯥꯔꯛꯄꯅꯤ꯫ ꯍꯥꯏꯔꯤꯕ ꯗꯔꯈꯥꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯂꯦꯡꯒ꯭ꯋꯦꯖ ꯄ꯭ꯂꯥꯅꯤꯡ ꯑꯦꯟ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯁꯤꯅ ꯔꯥꯙꯥꯀꯥꯟꯇ ꯀꯧꯏ꯫ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯔꯤꯁꯔꯁꯁꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯗꯨꯗꯤ ꯅꯈꯣꯏ ꯆꯠꯄꯁꯦ ꯃꯥ ꯃꯁꯥꯁꯦ ꯂꯥꯛꯀꯗꯕꯅꯤ, ꯑꯗꯨꯒ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯥꯁꯦ ꯀꯔꯤꯒꯨꯝꯕ ꯒꯚꯔꯟꯃꯦꯟꯠꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥ ꯃꯁꯥꯁꯦ ꯂꯥꯛꯈꯤꯗꯕꯅꯤ, ꯃꯥ ꯃꯁꯥ ꯂꯥꯛꯀꯗꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯁꯥꯒ ꯈꯪꯅꯔꯒ ꯃꯍꯥꯛ ꯃꯁꯥꯅ ꯃꯤꯂꯥꯟꯁꯤ ꯑꯣꯏꯅ ꯆꯠꯄꯤꯈ꯭ꯔꯣ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯃꯌꯦꯛꯁꯤ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯃꯤꯂꯥꯟ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯃꯁꯤꯅ ꯀꯟꯅ ꯇꯛꯅꯔꯀꯥꯟꯗ ꯃꯤꯇꯩ ꯃꯌꯦꯛꯁꯤ ꯃꯅꯤꯄꯨꯔꯗ ꯇꯝꯈꯤꯕ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯃꯤꯂꯥꯟ ꯑꯁꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯛ ꯈꯪꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯕ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯑꯣꯏꯕꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯐꯝꯁꯤꯗ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯃꯤꯇꯩ ꯃꯌꯦꯛꯀꯤꯗꯃꯛꯇ ꯇꯝꯅꯕꯒꯤ ꯀꯃꯥꯏꯅ ꯇꯝꯒꯅꯤ, ꯀꯃꯥꯏꯅ ꯏꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤ ꯂꯥꯛꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯃꯌꯦꯛꯁꯤ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯉꯝꯒꯅꯤ꯫ ꯃꯔꯝꯗꯤ ꯍꯥꯟꯅꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯕꯤꯔꯤꯕ ꯏꯒꯤ ꯃꯔꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛꯁꯤ ꯈꯪꯉꯕꯅꯤꯅ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛꯇꯒꯤ ꯃꯤꯇꯩ ꯃꯌꯦꯛꯁꯤ ꯑꯣꯟꯊꯣꯛꯄ ꯈꯛꯇꯅꯦꯕ ꯉꯥꯡꯉꯤꯕ, ꯁꯥꯟꯅꯔꯤꯕ, ꯑꯩꯈꯣꯏꯅ ꯇꯧꯅꯔꯤꯕꯁꯤ ꯑꯃꯠꯇ ꯍꯣꯡꯉꯣꯏ꯫ ꯍꯥꯏꯗꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯤꯕ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯤꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ, ꯁꯥꯇ꯭ꯔꯁꯤꯡ, ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯠꯅꯔꯤꯕ ꯁꯤ ꯉꯁꯥꯏꯒꯤ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛꯅ ꯆꯠꯅꯕꯅꯤꯅ ꯆꯠꯅꯔꯤꯕꯗꯨ ꯃꯤꯇꯩ ꯃꯌꯦꯛꯅ ꯁꯦꯡꯗꯣꯛꯄ ꯈꯛꯇ ꯑꯣꯏꯕꯅꯤꯅ ꯍꯥꯏꯔꯤꯕ ꯃꯤꯇꯩ ꯃꯌꯦꯛꯁꯦ ꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯍꯌꯦꯡ ꯇꯨꯡ ꯀꯣꯏꯅ ꯃꯤꯇꯩꯒꯤꯗꯃꯛꯇ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯩꯅ ꯊꯝꯖꯔꯤꯁꯦ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯉꯥꯏꯐꯗꯅ ꯂꯣꯟ ꯃꯌꯦꯛꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯒꯗꯕ ꯃꯌꯦꯛꯁꯤ ꯃꯤꯇꯩ ꯃꯌꯦꯛꯅ ꯏꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯩꯅ ꯉꯁꯤꯒꯤ ꯂꯥꯛꯄꯤꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯩꯈꯣꯏꯒꯤ ꯏꯆꯦ-ꯏꯁꯨꯁꯤꯡꯗ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯅ ꯃꯁꯤ ꯀꯃꯥꯏꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯀꯃꯥꯏꯅ ꯆꯠꯅꯒꯗꯣꯏꯅꯣ, ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯍꯩꯁꯨ ꯍꯩꯇꯦ ꯇ꯭ꯔꯤꯄꯨꯔꯥꯗꯗꯤ ꯀꯃꯥꯏꯅ ꯃꯤꯇꯩ ꯃꯌꯦꯛꯁꯤ ꯆꯠꯅꯒꯗꯣꯏꯅꯣ, ꯃꯤꯇꯩ ꯃꯌꯦꯛꯁꯤ ꯏꯔꯨꯔ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯥꯟꯅꯒꯗꯣꯏꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯟꯕꯤꯔꯝꯕ ꯌꯥꯏ꯫ ꯑꯗꯣꯝꯗ ꯈꯟꯕꯤꯒꯅꯨ꯫ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯇ꯭ꯔꯤꯄꯨꯔꯥꯗ ꯃꯇꯧ ꯀꯃꯥꯏꯅ ꯇꯧꯗꯅ
त्रिपुरा गवर्नमेंट मसी लखुलनगदगे मसीगी मेक तंबगी खोंसांगे लखुलनगदगे हाबसी आई अदुम सुनबो वफम दम थंजगे हारिबा मनपुर गवर्नमेंट त्रिपुरा गवर्नमेंट आदि मनपुर गवर्नमेंट की लोन की डायरेक्टर कनोगी एजुकेशन की डिपार्टमेंट लई हारिबा एजुकेशन डिपार्टमेंट सिना त्रिपुरा दा लेरिबा एजुकेशन डिपार्टमेंट की अखोगी डायरेक्टर ओइबा कमिश्नर ओइबा सिदा अखोगी कनो ची चांगी थाल लखनेबा अदुगा मंत्री की लेवल दसु हानि एजुकेशन मंत्री ओरगसु कोना मंत्री कनो सिना एजुकेशन मंत्री सिना ची चांगी सुनु सुना थाननाबगी थोरांगी की मिलान खोना जरकनी सीएम की दरकार ओरगसु सीएम की दरकार ओइबा मानि आई बसी दो सुनु सुना मिलान हाजरगा त्रिपुरा गवर्नमेंट दा कमान फगना मसे हाबी दबे यादबनी नेना त्रिपुरा गवर्नमेंट नसु हारिबा मितै मयकी मितै लोंगी मितै मेक्से मासी त्रिपुरा दा लेरिबा चिनाउसिंग त्रिपुरा की मितै सिंग सिननबा यानबसी थारिबा थबसी लखत लंबियो हादना कोइना सोलमदे लोनम हायरगा सुगै सोदना थारकने मतमदुदा त्रिपुरा गवर्नमेंट सु सुगै सोदना यारकनी हाबगी थाजबा लै मरमनि कनोदा त्रिपुरा गा मणिपुर से अदुग मते ममांगै की मतमदा याम फजना याम मुसी चानना लेमिनरमेबा हाइदि मणिपुर की निथौगया त्रिपुरा दा मरी थमनदना अलेगी मणिपुर की निगोन त्रिपुरा की निथौनगा करें महारानी ओहनना तौरमनेबा अदुगी मथुंगदा नॉर्थ ईस्ट मणिपुर ने अदुगा असम ने त्रिपुरा ने हारिबा अहुमजे मसीदी अदुमदिक याम नुसीनना लई हबजे कुना इतिहास तगी खंगबा ngamenba aduna masi sungui soidana yarakani habagi wafamduna ena thamdariche aduna akoina masi thabagi tawbut yam thuna sengenba yarni habagi wakaron thamdariche di hana akoina mexi iba mexi kamai tona igani kamai na pagani haibasi akoina tamidaba yadana akoi milani lakharine aduna sidida त्रिपुरा दा लेरिबा इसिनाउजिना मसाना ग्रेजुएशन लोरबा मास्टर लोरबा 10 plus 2 लोरबा कोगी माइरोजिंग लेरिबा म्योजिंगना इसेसनजिंगना हारिबा मेक्सी इबा मतमदा कोइ ताबो मतमदा याम लाइन खंगबा ngमनबगी मेथड अदुनि अखोगी वजा कनोना वजा अमन फ्रेन सीदा सोदन संसिदना उल्लानि ताकिरनि मतमदा याम टेक्सिनना फजना यिंगिरगा मदु हाइनना बखना मिनजी करिगुंबदा सिदैदा मेक्सी हाइरबा हाइदि त्रिपुरा दा स्कूल दा तंबीबा मतमदा नखोगी वजा लेरबरा हाइदि त्रिपुरा गा मेना सोमदगी पुथिबुल पार कल्चरल एसोसिएशनना त्रिपुरा दा लेरिबा अबगी ऑर्गेनाइजेशन मयाम खुंजिनरगा सुगै सुगै तेहननबगी खुंथांगि लोसिलबनी अदुगा हुजि हुजि ngang हानजे कोइ त्रिपुरा गी ओइना मिलान हादना ऑर्गेनाइजेशन नम सेमे हादना कोनदा पेपर दे मीडिया दा लौथोखरबनी सेमगि फजन लेरबनी मसी नमिंग लमताक ओरगा हयिंग चेंसनबा मतमदा दागी सोमदगी मितै मेग हि तंबियो हाइना हायरुबा मतमदा मितै मेग हाइबा कया लेरगे हजिगा मिनिट सुगै सुगै हांगादा फोनेबा मणिपुर दसु दुगा सब माने मणिपुर दसु तौगिबदुने अइना हाजरिजे आसाम तौगिबदो अदुगी वफंगने बन थंगरिजे अदुना मितै मेगसी हाइबा कया लेरे हारगदि मितै मेग हाइबा कोइ अराउंड 100 मुंग लेरे हारगदि सुगैना कोइ केनोदा त्रिपुरा गा मेना सुगै सुगै मदु इपुबेल पिरखनेबा या पिरखनेबा मानदि केनोदा हाइरगा लेरबनिना अदुगा कन्ना तंगरुजु मसागी मेगसी हाना एडवांस होना कोइना हाइहु तापि तंगुदरगदि हाइत्रगदि लेदि मेगसी हाइदना करमाइन मेग तंगुदरि करिनो मितै मेग तंगुदि हाइबिनसिंबा हाइबसि nangnabu yanana bugidam koina hana lakerineba aduna friend thoi yauna phagna masi hainana bufana minaji haibo hunu tamjege aduna tangai phagna mitei me khakta kinatana mitei me kina hai hairama matamna kari kana kadagi bo akhoi manipur gi lingoi se bharat ki nipan su संविधान da changrabneba adugi mathudu plus risi classical language haina amalai manipur da classical language gi wafam gi asam changrabne handa classical language manipur gi yahodre yaudabasi kagumba si sang document ka gamen habwa pudagi yaudabani mathang ngi kamsa yaurne habagi akhoi ingtu lesimana man kan hona dun leirabaneba aduna tangai phadana masi khangdaba yadaba among oibani aduna asai gi classical language orbu matamda hairaba sidida graduation loiraba masana masal loirba jingji masi hai kari kana ga bibo masi da classical language habi hinda koi culture gi academic education academic ki haina ada point mari ma yauriba hairiba jingji loinamak changba yagadoi thabuk phanggadoi haidi keno delhi da koina meeting mexi tamidinabagi lakpo matamda delhi da lokpo matamda manipur da ahibu kogudoi plus tripura da achauba university mai linkhalakpo matamda asagi meeting mexi compulsory study orabadina meeting me ahibu da kogudoi
ꯁꯨꯃꯥꯏꯅ ꯃꯔꯝ ꯃꯌꯥꯝꯁꯤ ꯂꯩꯕꯅꯅꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕꯁꯤꯡꯗꯨꯅꯦ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯁꯦ ꯑꯗꯨꯅ ꯃꯁꯤ ꯇ꯭ꯔꯤꯄꯨꯔꯥ ꯈꯛꯇ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯗ ꯀꯩꯅꯣꯗ ꯕꯦꯡꯒꯣꯜꯗ ꯑꯗꯒꯤ ꯕꯦꯡꯒꯂꯣꯔꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯇꯥꯔꯤꯕ ꯁꯨꯃꯥꯏꯅ ꯌꯨꯝ ꯆꯅꯤ ꯇꯥꯕ ꯆꯅꯤ ꯀꯨꯟꯊ꯭ꯔꯥ ꯅꯤꯐꯨ ꯇꯥꯕ ꯑꯗꯒꯤ ꯆꯥꯝꯃꯔꯤꯃꯨꯛ ꯇꯥꯕ ꯂꯩꯔꯤꯕ ꯕꯦꯡꯒꯣꯜꯗꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯦꯂꯥꯁꯤ ꯁꯦꯝꯖꯔꯒꯦ ꯃꯤꯇꯩ ꯃꯌꯦꯛꯁꯤ ꯇꯝꯖꯔꯒꯦ ꯍꯥꯏꯅ ꯑꯩꯒꯤ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯩ ꯕꯦꯡꯒꯂꯣꯔꯗꯁꯨ ꯍꯥꯏꯗꯤ ꯃꯤꯇꯩꯁꯦ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯤꯕ ꯁꯨꯃꯥꯏꯅ ꯕꯦꯡꯒꯂꯣꯔꯗ ꯑꯗꯒꯤ ꯋꯦꯁ ꯕꯦꯡꯒꯣꯜꯗ ꯁꯨꯃꯥꯏꯅ ꯂꯩꯈ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯃꯥꯏꯅ ꯃꯗꯨꯒꯤ ꯄꯥꯎꯁꯨ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯁꯨ ꯐꯥꯎꯅꯔꯒꯁꯨ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯇꯉꯥꯏꯐꯗꯅ ꯉꯁꯤꯒꯤ ꯃꯤꯐꯝꯒꯤ ꯇꯥꯟꯖꯥ ꯂꯧꯖꯔꯒ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯈ꯭ꯋꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯅꯤ ꯑꯩꯈꯣꯏꯁꯤ ꯃꯤꯇꯩ ꯃꯌꯦꯛꯁꯤ ꯇꯉꯥꯏꯐꯗꯅ ꯍꯩꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤꯃ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤ ꯃꯤꯇꯩꯒꯤ ꯃꯌꯦꯛ ꯇꯝꯕ ꯂꯥꯛꯈꯤꯕꯁꯤꯗ ꯇꯉꯥꯏꯐꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯍꯥꯏꯕ ꯖꯥꯇꯤ ꯃꯤꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯦ ꯃꯁꯤ ꯍꯧꯖꯤꯛ ꯃꯥꯡꯁꯤꯜꯂꯛꯑꯕꯅꯦꯕ ꯃꯁꯤꯒꯤ ꯃꯥꯡꯁꯤꯜꯂꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛꯁꯦ ꯃꯁꯤ ꯍꯤꯡꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯇꯥꯁꯤꯟꯅꯕꯒꯤ ꯇꯥꯁꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯁꯨ ꯐꯪꯉꯤꯕꯅꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯤꯇꯩꯅ ꯋꯥꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯂꯥꯎꯒꯗꯣꯏꯅꯦꯕ ꯃꯅꯤꯄꯨꯔꯅ ꯋꯥꯕ ꯃꯇꯝꯗ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯅ ꯂꯥꯎꯒꯗꯣꯏꯅꯦꯕ ꯃꯗꯨ ꯋꯥꯕ ꯌꯥꯗꯦ ꯑꯗꯨ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯏꯟꯗꯤꯌꯥ ꯒꯃꯦꯟꯗ ꯑꯗꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯍꯥꯏꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥꯗꯨꯅꯦꯕ ꯑꯗꯨꯅ ꯃꯁꯤꯁꯨ ꯄꯨꯟꯁꯤꯟꯅꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥꯗꯨꯅꯦ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯔꯣꯏꯕꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯃꯌꯦꯛꯁꯦ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯍꯩꯇꯕ ꯌꯥꯗꯦ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯒ ꯑꯃꯨꯛꯇꯪꯗꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯃꯤꯇꯩ ꯃꯌꯦꯛꯁꯤ ꯍꯩꯔꯕ ꯃꯇꯨꯡꯗ ꯇ꯭ꯔꯤꯄꯨꯔꯥ ꯒꯃꯦꯟꯗ ꯏꯍꯧ ꯑꯃ ꯍꯧꯔꯒ ꯏꯍꯧ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇ꯭ꯔꯤꯄꯨꯔꯥ ꯒꯃꯦꯟꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯤꯇꯩ ꯃꯌꯦꯛꯁꯦ ꯇꯝꯕꯗ ꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯄꯨꯝꯅꯃꯛꯇ